India lengang na Manipur bu Namphuda merger agreement Touduna Lousankhiba adu Chatnaba Yaroi null and void ni haina Observation Committee of Observance of the National Convention on Manipur merger issue ONC-MMI gi convener Phulindro Konsam na phongdokrai haukiba kumza lising masamapan Manipur humdoida tuan ba furupke organization singna saruk yaduna Manipur merger issue hai bahiramda pangthokiba National Convention gi ningsing thorom ngasi Imphal gi gem holda amova amuko MSF PDM amadi PPLMPM na puna sinduna pangthokrai thorom maduda Manipur University Human and Environment Science ki Hanagi Din Professor W. Navakumar, People's Democratic Movement ki President Dr. Pardesi Lamabam, Amova ki President Songtham Ongbi Usarani, Senior Advocate Khaide Mani, Manipur University ki Department of History ki Hanagi Head Professor N. Joy Kumar Amadi, ONC-MMI ki Observation Committee ki Convener Phulindro Konsam na maroi ba myoising saruk yaki. Poirai lemarol maira paibi apunba Manipur ki President Soraisam Memsa Amadi, maroi ba wangangloi oina Social Scientist Dr. Dhanabir Laisram su saruk yaki. Phulindro Konsam na makata na phongdokibada matamadu da Namphuda Manipur gi Maharaj Bodachandrabu Silong da phasinduna thamki merger agreement adu India ge constitution amadi international law na Chatnaba Yaroi da thongni matamadu da Manipur gi assembly amadi masagi constitution lejaba ning tambaleba ama oiramki India na Manipur bulaukshin karba matung lamdam asigi kanglo furup kya saruk yaduna Manipur merger issue haiba hiramda October 25 da asauba mifama pangthoki Mipamadugi warep oina Manipur bu India na namlo lokshin kibani haibasi laibak khangna lauthoki numidasi lamdam asigi miyam na ningsing dona lehoragani amoromda Manipur bu India na namlo lokshin karaba matung tongan ba makhal gi policy program kya semlaktuna ngasidi lamdam asida khundamini basingi marakta khada senaba thongna ba masa aba oiraklei masina tungi punsida akaiba kya piraktuna amamba numit kya tholaklei masigumba kya si yengduna makhata na aikoina kari toba yai haibadu maroida khanane nanaba thoramasi pangthokuni haiki After the annexation or merger, koi Manipur ki ngasi phaw da oirakliba political status sida tongan mudi impact ba yamna pirakna ngasi koi yamna tangdu leita ba yamna nunga yai pa ba adumo oidri aduna koi masengi marakta ngasi tongan ba koi community sing marakta nungai na da ba yangthina ba natraga makal makha kya gi adugumba sound ba khona ba mayam tholpo mayam sing ase ngasi after the Manipur bu namna adumba bar ki kuwang da sangkhar mutung da ki maduki makal makha kya gi policy program mayam ngasi koi marakta ba ri sound mayam leibachina maram pairaga akogi future da amamba numit bayam ama matang thongsalakna ikoida punsirol da kaiba mayam ama lakoya buki mami ama leibachina maram pairaga miyam da akoni yam seng clear wina adum observance da khanagba nainaki bayu of mayam sing da mek seng la miyam thamagloina na tungda koi kari ojike kari dojike tobadabu togriba pot adu leiba national law matamadi constitution of Manipur ki 1947 ki constitution yate adigi leiba indagi yate ana panamok sing yenga Manipur namdara barki kwang da lokshin kibani mudu annexation ni